Manipur top channel ki makai digi marui bi ipausing myamna thamjari ahanmada ganja ga konana Manipuri masamari Guwahati train station maya digi fare Guwahati railway station tuan packet nifugamari da haptuna porapa ganja kg humfugamanga ga gram sangwa ga konana Manipur masamari Guwahati police na fare hari pausina ganja ga konana faraba Manipuri masamari idri wongkai yomrembam laikai Brakapur aribam Lairak Nongthombam Lensen Singa Sekungani to Apokwa Nongthombam Zai Shankar Ukulgi Langdang Village Tagi Rai Khan Tungsan Sekuntrakamang Apokwa Lakedrava Mingtin Tungsan Impal East District Namdolong Digi James Kamai Sekungamang Apokpa Munal Kamemadi Waheng Kuman Melikai Digi Pukramam Kanta Singa Sekungamari Apokwa Lakedrava P Sanjit Singa Kawi Mokoi Mari Dimapur Railway Station Gi Delhi Rajdhani Express tongduna New Delhi tamna satnaba lakhibani adubu Guwahati railway station ke platform number 1 da GRPS ki kangbuna check tobagi thabak sathabada ganja singa duga konana phakibani hari amaromna Churachandpur gi Nupi yaona Miyoi ani brown sugar konana fari Churachandpur police station ki manung chanba Singat sub division gi balbeng digi Churachandpur police ki kangbu omana Nupi ama yaona Miyoi ani brown sugar sob case sahunga kuntra ka mathu ki konana ngarang fogal hari faraba Miyoi ani edu Churachandpur gi henglum village tagi singkhalun sei kunga mapanamadi songdo village tagi Bungtan sang munlo say kuntra ga tur kawi makoi ani 4-wheeler amada lakpani police na gari amani mobile phone ani amas fogal hari amaramda nahal police ki kangbuna khangabo khurong laikai digisu Miyoi ani sob case ahum da haptuna purakpa brown sugar gram kuntra ga konaba Miyoi ani amas fogki phagalaba Miyoi singaduna Thobal district gi MD waka say kunga taruk MD yari say kunga mathukawi makoi digi 2-wheeler ama mobile phone ahum fogki hari amaramdana Governor Sierra Loduna Rasbon the high level security meeting pangtokre Manipur gi Governor Ajay Kumar Balana Sierra Loduna ngasi Rasbon gi conference hall da high level security meeting pangtoktuna house lamdam asida oiriba law and order gi phibam gi matana kumna khana naina khreari miphamadura security advisor Kuldip Singha Director General of Police DGP Rajiv Singha GOC 57 Mountain Division Major General SS Kartikeya ADGP Intelligence Asutosh Kumar Sinha, ADGP Law and Order Lupeng Kailun, Joint Director SIB Navadip Singha, Greweb, CRPF Amadi BSF ki makok tumbu official singkya saryaki, adugo Chief Secretary PK Singha, Commissioner Home, and Asok Kumar, GOC Ohum Corps Lieutenant General Abhijit S. Penderkar, IG Assam Rifle South, Major General Rafrup Singha Amadi, IGAR East Major General Suresh Kumar Bambuna video conferencing ki kutang na mipamadura sarugyaki mipamaduna security force ki marakta coordinated tawnaduna lamdamasida ingta papurak na bawapam sing maru oina khanakiyaki amaramdana anoba lengak sem na bakhuyek pibda yaukidaba BJP ki MLA sing Manipur makhata na PR thamba pamli takli brahang narakli Manipur President du Lerapa Thahum Paraglaba Matungasida popular government Malehanaba MLA Kungamatuna Masamasagi Kuyek Piduna Bharat ki Prime Minister Amadi Union Home Minister Ayib Sirul Pisinkrab Matunda Manipur ki Governor Unaduna popular government Masiem Naba Kem Togadori Amaram the MLA Kungamatuna Masamasagi Kuyek Piduna Nobalenga Amasiem Naba Prime Minister Amadi Union Home Minister Ayib Sirul Pisinkibasida Yaukidaba BJP Amadi Minariba Atay political parties sing MLA sing asi Manipur popular government thamba pamdaba makhatana PR thamba pami habad utli bra hainasu praja section kya digi phongtuk narakli loinara popular government ama CM naba BJP amadi makoi ge satminariba political parties sing MLA sing amatu oina punsinba mathaktai loinana yenaba amata leitana lusingba makhanba ngambagi thauna dus lepam thui masi yadaduna tokhai ta aduna lehob taragadi Manipur miyam gi mayuk thabak tawba makhatana PR thamduna lebak miyambu lakna ba pamba MLA singni haina lawbada lalo hepo pham se phongdorakli pauksi sina phongwa paugi matung nadi ngarang wangjing tenthagi MLA pawnam brozen lusingba timamana Delhi da satuna MLA kunga mathui gi siroladu Prime Minister amadi Home Minister da pisin khibani hari ba siroladu da wangjing tenthagi MLA pawnam brozen oripok SG case ragumani Thangagi T Robindro Hianglam gi Dr Radesham Zuribam gi Asapudin Tamenglong gi Yanghelun apamai
Hairoki Dr. T.S. Radesam, Kaisam Thongi S. Nishkanta, Lamsang S. Sigi S. Razen, Wangoi K.S. Loken, Amasum Karongi Z. Komosa, Ketrigauge, Nurul Hassan, Mayang Impali K. Robindro, Singjamagi Waikemsan, Wangkai K.S. Arun Kumar, Pungyar K. Laisio, Thangmaiban K.S. Zoy Kisan, Nauria Pakang Lakpagi S.K.B. Maugi, Losi Dikomadi, Urkulgi Ramaiban Hedi. Pausnai, MLA Kungamatuna Prime Minister, Mari Union Home Minister na Ayiba Sirol Pishinduna Manipur Popular Government Masiam Naba, Kangan Krabamatunda, Anobulu Singba Makan Bagaruina, Manipurgi Governor Azay Kumar Bala, the Lengak Siam Naba, Wapam Pukulagan Hedi. Garang Prime Minister, Mari Union Home Minister, MLA Kungamatuno Kuyak Pidon Pishin Giba Sirol Duda, say Sigi February Taragum Duigi, Center Lengana Manipur PR Tamaki Vadu, Manipur Miamna Karigumba, Taukshil Kara, Center Lengana Taurakani Habigi, Tazava Levidi, Taram Oki, Adubo PR Tamako Taum Pazilagaba Power, State City Ing Tapa Madi Mahoksagi Punsida, Hanjilakpa Udri, Maramaduna Lamda Masigi Miam Irang Siamuhana Tolakadra Habigi Sing Naba Lady, Masigi Matata, Tuan Masi SO Singna PR Kimayok the Pong Larok Pahori, Makoinas State City Popular Government of Siam Naba demand Tori, Loindana PR Tamliba Siki died the Lengak Padi by emulation of Puga Bani Iduna, Miam Amadi CSO Singna Taxan Lady, Oirakliba Piba Mr. Popular Government of Siam Naba State City Ing Tapamadi, Tang Dulaitaba Purapangani, Maramaduna, State City Popular Government of Siam Naba Sientana Pekapam Topa Tabaxing by Katpi Hanasu, Pali Hedi Amaromdana. Talabora Sahum Huralona, the Pitoki with the Sienabo officials in Gimatak legal Exelokonaba, High Court read petition Mataragan Rita. Tasiki Kungo Humdoida Myra Pai Bisina, Yamlaba Talab Amadizada, Paduna Shikmai Police Nasinakrabamatung, Tasiki Kunganipana Police Amadi, Food Safety officials in the Masakangdaba, Mapuda, Horalona, the Pitolamne, Taudo Odur Sienaba Miyoi in Gimatak read petition Manipur High Court Taduna, Talab Gurkha Bora Sahum. Law na pitok lamang ng matak legal excel lokot pinabahayzer gani haina Armor of Manipur na fungdurakli. Hilama siga mari lenin nga si Manipur Press Cup ki Kaubru Hall na paumising una bada wapam asi Armor of Manipur Organization ki Vice President and Rita na paumising da fungdok kibadi. Mga na makatan hay ta sige kungo homdui di ki ayukta Dimapur di ki Impal tam na lakiwa trak ama maharabi amasum Tendong yang digi apun mamera pai bisuna kam naga sik towa tobai ko amadi talab bek sahunga marfu gataruk yoram batinaki hairiba trak aduga yorakpa tobai ko amasum talab singadu Sakmai Police Station purak tunu kusinaki madugi matungda State Food Safety gi officer sing haiba Miyoi khara lakpiduna case adu makoi ni handle tawragani haina habiraki makoi na haiba phagalaba tobai ko amasum talab adu formality sing tawraga miya mamang mai thadokani haina phongdoki Mana makata na paumising na hakibada mara asidi ikhang khanghoda na ngarang phakat khiba tolop talab bora sing adudi Mapur khusin na khre haina Sakmai Police Station ki paupirakhi adubu tobacco bora sing adudi miya mamang na mai tharaga haina phongdorakhi talab bora sing adu matau kram na yana sir sign tawduna mapuni hairiba miyoi duda khusin na khibna haibo hong asi hangningi hairiba polam sing phawna minadura phagalaba polam sing adu loina mai thadok haina police amasum food safety officer na haikraba Matau kramna talab ki polams bu prohibited oidi haiduna mapuda kusina kibano police amasum state food safety officer sing manarga huralo nada mapuda pithoki ba si yamna maram sada amasum siel sara thadoki ba oiramgani haibagi singnaba yamna sauna lei haidi mauna makhata na hai good ka product kudimak food safety and standard 2006 ki section 30 cross 2 cross a gi makhada Manipur state asida su atingba leidiba polam amani talab gurkha si cancer laina pokhan biyaba carcinogenic oiba polam kayana siamani haibasi Indian Council of Medical Research na hanjin laudun lairabu wapam amani masi khangna police amasum state food safety officer kharaga manaraga aduk yamba talab gurkha adu huralona na thadok lamba asigi mayokta writ petition ama Manipur High Court thaduna asiguma masagi oizaba khara phangna ba honabada laibaki kari amata khandana talab gurkha bora chahum tumina pithok lambada chenabo official singi mayokta sabsabi legal action lokhat pina ba haizaraga hen supong dokhi Makasa tharak poina pauzal paukseri ki topa paumna Tamenglong da lamgi wahaudgi khunja masil khatnabada security personnel yaona Miyoi kunga manga sopa nangkhre public curfew laktokre
ngase pung tarama thoirum tarakpa matamna Tamenglong district headquarter da dailong amasum Tamenglong khunjau gi khunja singi marakta lamgi wahodigi ungkhona ba tholaktuna sauna khana sina thokre thaudo du security personnel yauna khunja kunga mangaro ma sopana khre thaudo du ngase yuk Tamenglong khunjau gi khunja sing Sabaganda leba public ground meeting ama pangthoktuna warep kya lorba matung khunja sing aduna Tamenglong district headquarter da leba deputy commissioner amasum superintendent of police ki official singda memorandum pishin balak matamda dailong kul gi khunja singna memorandum pishin balak pa Tamenglong khunjau gi khunja sing lambi ta thattuna sangan kitaba galoina nakal ani makta ungkhatna raktuna khatna senebagi thaudo du thokibani thaudo du hek thokraba matung Tamenglong district headquarter da deploy toriba civil police Manipur rifle amadi CRPF ki personnel singna thaudo thokpham madura yausilaktuna khatna senebagi thaudo du khamdokna ba akan mamong honaki security force na khunja sing adu tankaina bagi damak tear gas amadi smoke bomb sing sizunu tankaina bonaki amaram da khunja sing ge mekai digi security force tamna nung thajinduna attack sataki khana sena bagi thaudo du security personnel amadi khunja puna Miyoi kunga mangarum aso apan nangduna Tamenglong district hospital pukatuna laikana ki hari makha taba pamda ba thaudo thoktana bagi damak ngasi district magistrate Tamenglong Dr. L Asim Dangsawana thokpa order magi matungina Tamenglong district headquarter Bharatiya Nagarik Suraksha Sanita 2023 gi under section 163 gi makhada public curfew laukthokuna Tamenglong district headquarter da laiba Miyoi sing mayum digi mapal thokpa yaro habigi public notice ama thokiba galona Tamenglong district headquarter gi maru oiba government gi loising sing amadi irang thokpa yaba mpham singda ahenba security force sing thajinduna ngak senbigi thabak kangkhat ankhre hairina su paus da makata na su phongdorakli tentang to papaw mana Messi ki subject topper sing okre sai sigi kosim na loba class 10 examination subject topper amadi pass tokraba Messi Explorer Academy chingangai gi mahiroi sing harau tiam opgi thoram school sigi auditorium hall da pangthokra hadi tentang na sumna mem thamjaram gi duga hausikui na di mem paus matanga se lusinjarage masum makhata ba anoba update mem punanga mina sena channel sigi mekedi gi myangi mafam da makhata na thamjari